Praja miyambu ngak siengani haina lamdam sigi state sigi lainga oriba singna zatharakliba si akhoi Praja singbu mang taknaba oihele amadi lamdam sigi setmilon chawkhatnabani haiduna iramdam sida puthokchaba yu legalize tawkhibasina lamdam sigi oriba naha nupa sing amadi ahansing jabatare masi paktaknana akhoi yuda laichurokpa amadi asina yaurokpa lamdam sida leiriba ningon sing nupi singbu lukra singi singda chalakpa amadi masi afaba nati haibaduni ngasi akhoi nambongi miyamgi akhoi apunba mera paibi gi president oibiriba kangjam ongbi ibyamana phongdorokle masi state ta puthokchaba yu ase atopa foreign country da tharaga akhoi lamdam asigi semilon chakholangani haina lauthokhiba yu legalize tawgibudagi ningo nobi nupi kayadi lukra singi singda challe haibagi khongjang ama sangsenduna ngarang asi wakat mi phamam phang preuza masi ahan bada yu legalize tawkhibagi kanabasina karino amadi masigi mangjabasina karino haibado ja ahamada make am thambiuza ahan maktada notice window television gi ayuki news analysis meng tabi puno ko kunona kumseri akasu masi khoi society gi yamna achuba confusion noiba area amane ko what if si 1991 da manipur da khoi MPP na lusingba government ama lakhu matamda manipur dry state lauthokpani akeran bina sinis oiba kana ko madudagi dry state lauthokpadagi cultural practices ki issue ma thole koi hana yu gi yupan thaba kotpa yu sungaga magi way of life over cultural practices thoba kabui gi natragana koi gi leriba sengmai gi andro gi phayeng gi leriba haitare ko si life myam si jade yungang si completely madud yungang du mari problem litre yungo gi issue si madi masagi haidiba cultural practices ni maram wala kandra adum toruga lai aduga yu sina maram waraga koi gi life da family da duki mati koi gi ke hetare ko awa ba se thing family gi disorder adu mayam life mayam manghalli haiba simadi masi koi fek da leraba tara pot amani luriba issue di sai sidai da use aikoina hairibagi leriba phenomenon ase legalize tawrasu thoi legalize tawdasu rum thoe yes issue di sai sine problem legalize tawraga hengalakpai wa nate legalize tawdraga handabai wa nate sigi potche adum akoida lisang sitna thoga lagba pot amane sai sidane warep lowa mayam aduna subjective oiba magi mi objective oiba mi ama thokpa yaraktrisi hariba posi lappa kansida you thingba pamiba kambusing asina you thinga matamda hairiba leriba phenomenon se completely koigi extinct to honba ngamabra uthatpa ngamabra koigi society keno side madugi potuma lokthokpa eradicate to ngamabra haibasi akoina sahi kuntrarom experience to lakre adu kashu ngamde yam sigre adum adai den maduna maram kan side da akoigi you phagane leriba aduga yu thungane leriba institution mayam sing asina mogi senda lambi oina personal haitare ko yu du yoliba kangu sing du gi paisa lawraga kotla kaidora adugi mogi oiba senda lambi oina personal oiba mongda oina lakpagi pot amasu akoina experience tawre madudagi hariba mayam sing adu akoina magi with text aduga magi nium niti amaga loina namakata masi mamang discussion mayam tawre masigi akoigi merit chen demerit myam naina khare ko akoigi television da discussion da sumai to myam si da anaina ki myam puna mak si da kanagum masi adum completely masi ban to gadam ne haina mod pi busyawi kanagum khara na masi akoigi yamna fazaba regulation amagi makhada akoi masi gi leiba paisa myam sing si government da masi kahalla kandu da koi leba ki paisa onthoga madu koi public ki oiba phanoina public ki oiba thabakta sina na ba yana ba koi gi keno tawgadabni haidana mod piba sudum yawe bako issue di aingonda yam nuai tri ba poti use ye koina dry state lau thena khalaga akoi lebak sida yu phanganda ba ngambagi adugumba strength to lebra koida ai thingba pami ba kamu sing
or natragana masi tawba kambusi masida thingi ba government na bu hairo public na bu hairo leidana ko masi gi ledi ba pot myam sing ja khoida madugi yu phangan da bangam ba pura completely dry ohen bangam ba state ama khoida ohen bangam bra haibadu madi khoida akhui experience ta ngam gi dre bu ko aduna maram war kan si da madudagi laiba posing asi mayam gi mosila matung si da hojiki laiba legalize ki issue ama tholaiba pose masi laiba ne bu ko aduna laiba pot asi da aikoina society ki wari am lorok patar leba ki wari am lorok patar gadi madugi movement tu aikoina hektamak at kenu amada ko yam sample random sample ama khaktang da aikoina yenga lawba yadabni na madu whole manipur ki oina ade leba si ki oina leriba potu yenga lorok patabane ko auna sai si da aikoina phayena comment people you see phayena haibadi prithvi ki pot amata na haidabni na you see akoina phayena kamaina haiduno as a kanu moina ko society sibu akoina uplift tawje na leriba pot man adubu most of users ki culture do culture my cultural being am oibam ni sangeba adudi akoina you thingmana yaroeba akoi isa sida motivate tawum sange isa singsi akoina cultural being am oibam sangeba you thak pata you kamai thakani haibagi magi lesson du khang bataba natra adugi level du khangdragadi you think drasu haibagi phenosidi picha mananum thokane haksang imung manungda kaiba thokpa manungda disturb tawba laikai da tawba korpa dei ma phar you thakpata you yonbagi natraga you thakpagi phabada madu jail da sai tara thamu adagi makong kaktatlu phasi to haiba di yadabani na ko ma anyhow ben tawni khangde kainom tawni khangde adi tholakane ko tholakan du my habit to the change tawdami na dum thakane haiba si you think ba matam si da khoi in terms of thousands and lakhs da khoi experience tawgre ko adagi di you think ba to kan da adu tawre na haiba gi you think ba to kan hengalak pai wang hak na te ba sidi akhoi da leiriba society si culture oina leigraba pot amoin leirabane aduna government na leiriba pot aside da akhoi magi leiriba pot dagi adu luri di hoji laiba poside akhoi na government na UC ben lip tawgra matung da legalize tawgra matung da masidagi kayam na profit lakre lebak ta kayam sangakre magi paisa du krai yokre hoji yu sungbagi yu gi leiriba manipur gi yu gi status standard che kai leirige se kana regulate tawri kana na check tawri leidana ko masi phajana monitor da wom change ko aduga leiriba posing asi yu gi mamal yu gi packing yu gi seal leidana ko regulation du phajaragadi haiba port mayam singa se adum loiba yane ba thingbu thingasu thingagana thingbagi regulation thingdagana thingdabagi regulation port ani mak se akoida thingbagi su regulation du chatte thingdabagi su regulation chatte ba sai sine problem di aduna akoina haining idi hojik leiriba port sida agi mod ama piradi thingasu thingbagi regulation du phasana chatpiyo government thingdragasu thingdabagi regulation du phasana chatpiyo adu itaragadi saiba port singa se khara aidi normalize tawba yagadra ina khalleba ko natragadi thingasu thingdrasu sigi leiriba akhoi yu gi effect simadi ko adum akhoi lebak sida legani adra government na masi thingma tamda my criteria leirangani ko yu bottling tawbagi sungbagi mafam leidana ko yonbagi sang ade kara waida puthokadamno kara waida yongadamno karmai tawri mo haibana sing mayam sing ase masi phajana akhoi keno tawba ma changeba ko regulation si phajana lehenbam sange adugi lapses lakpadagi neba pot mayam sing ase leiba ama panba khunai ama panba haiba taragadi madugi lapses tu leibi yaro adu lapses tu leitaragadi akhoi si piano complete being ama oidrabane ko aduna citizenship ki level da yamna sathiba BJP ki standard ki citizenship ki level da akhoi down fall legani ko aduna leiriba pot mayam sing ase thingdasu regulation du thingasu thingbagi regulation du phansa piyo aduga thingdrasu thingdabagi regulation du phansa piyo ko adu itaga leiba mayam puno makse loimo sob tawina ba yani yana I sumaina thamsege okay